School-dagi halakpa Kuki Mehiroisingda IMna Nongmei Kaple haina Kuki na maral sikre. Ukhul amasung Kamjong district area da Kuki amasung tangkhul volunteer singi marakta leptana Nongmei Kapna rakhibagi thodok chatharakiba sigi manung chana ngasi exam loiraga Cycle-dagi Simol Khul tamna lakiba Luzam Hebron English School gi Mehiroisingda NACN IMna tek chatharakre haina Kuki singi maikaidagi maral sirakli. Kuki Mehiroising aduna social media da thagalakiba warul amada haribana sina kaitel tangkhul village da Central Security Forcing marangkaina leirabasu makoina cycle dagi Simol Khul tamna lakpagi lambida left lane amasung TP Bung road ta NACN IM gi kangbu sing aduna tek chatharakibani tingpi bung da lariba security forcing gi maikai dagi su makoina chathok chasen tawbada khudong thiba amata yawloi haibagi thajaba piribani adumoinama NACN IM gi cadre sing aduna micham praja ningthina ngak sen mangamdrabadi makoina mafam aduda leibagi kari kana ribage Nongmei Kaple jaga sing aduda changsen operation chathaba yauna mafam aduda leiriba bunker sing adu thugai gadabani Nongmei kamnariba jaga sing aduda changdraga makhoigi manakta laktuna kari kanaribage karigumba mafam aduda leiriba Central Security Force na miyam ngak sen mangamdrabadi makhoi mafam adudagi withdraw tawkhinbana hena fagani haina pendaba wafam kaya su phongdokhi Kisu militant singna Kamjong district ki Tangkhul Naga village mari dalanda khrei Tangkhul khunja ani sokduna laikana khrei Kuki militant singna Kamjong district ki Litan police station ki manung chanba Chasat Kamjong axis sangkai amasung chefu khul dalanda khrei Kuki militant singna Charka Pung village ta jathakhiba attack ta Tangkhul khunja ani khong amasung khutta sokduna laikana khrei thogdo sigi matangda press tam phangba pawgi source amagi matung inadi ngasi ayuk pung 9 makhairom tabada mioi ani aduna pastor ki quarter da leiringai da Kuki militant sing aduna Nongmei kapselakpadagi asopa nangkhibani attack adu Kuki militant sing aduna sniper gun sejin aduna chathaba oirambi yai hari soklaba makhoi ani mak Security Force na laikanari pau sina makata na haribadi Kuki militant sing na Litan police station ki manung chanba Tangkhul Naga khul singda lepna na chatharakiba attack ki manung channa ngasi ayupung 5 makhai taba matamdagi attack adu chatharakibani attack adu ngasi ayupung 12 helaba fawba chathaki Kuki sing na attack chatharakiba thogdo aduga mari lainana mafam aduda ahenba security force kaya thomjinkhre Kuki sing na attack adu National Highway ki security force lairiba mafam adudagi inak nakna leiba jaga amadagi chathaba oirambi yai hari thogdo adugi matangda Tangkhul Naga Foothill Organization na thadorakpa cherol amana haribana su agreement ki makhada leiriba Kuki militant sing na chathariba hingsa gi thogdok sing asigi matangda state government gi maikai Athubada miyeng changna badabi tawrakli Kuki militant sing attack adu ngarang numidang dagi hauna Chasat Kamjong access sangkai amasung chefu da attack chathaki Kuki sing na chatharakiba attack aduna maram oiraga khul sing asigi miyam aki tuzungba kaya mayok na rei maram aduna sarkar gi maikai dagi hauzik leiriba Litan police station asi sub divisional police officer gi level da upgrade tawgadabani Sina Kaitel village da security force ki platoon 2 Hongman Mapau Jingso amasung Mapau Jingtunda manipuri rifle IRV gi platoon amamam deploy tawgadabani masigi mathakta sarka phung amasung khoyadasu ahenba forcing deploy tawduna miyam asoi angam thowandana bahonagadabani hairi thawdo asiga mari lainana Central Working Committee Tangkhul Naga Foothill Organization na thadorakpa cherol amana haribana su agreement gi makhada leiriba Kuki militant sing na chatharakiba hingsa gi thawdok sing asina maram oiraga miyam awaba kaya mayok na re ngarang numidang dagi hauna Kuki militant sing na Chasat Kamjong access yauna sangkai amasung mangkot chepu da attack chathaki Hariba attack sing asi security force ki mamangmak ta chathakibani Kuki militant sing na Kamjong sarka phung amasung thoi hariba Tangkhul Naga village sing asida chatharakiba attack aduna maram oiraga sarka phung Tangkhul village tagi ringwei ramror kuntra amasung raichan lunglen kunga manga kawba mioi ani khong amasung khuta soktuna laikanari asiguma thawong asi akan mamong da condemn tawi security force laina Kuki militant sing na Tangkhul Naga village sing da paksana attack chathariba asida security force singi role karino haukiba February kunga mathoi da so organization asina Manipur chief minister da memorandum pisinduna Litan police station asi SDPO gi level da upgrade tawnaba sina Kaitel village da security force ki platoon 2 Hongman Mapau Jingso amasung Jingtun da lariba miyam asoi angam thowandanabagi damakta MR IRB gi platoon amamam thamnab daksin balaikre adubu ngasi fawba sarkar gi maikai dagi positive oiba action amata laukhatri haina pendaba phongdokladuna thoi amasung Sarka Phung village ki miyam asoi angam thoktanaba ahenba state forcing deploy tawbiu haina dabi tawrakli financial year gi chillaba matam sida Amit Shah unarunaba CM Delhi da chatkre April 10 fawgi manungda yumnam khem chan gi lengak minister taret hapchin duna chawthokhalaba yai
ꯗꯤꯄꯥꯔꯠꯃꯦꯟ ꯑꯌꯥꯝꯕꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯥꯏꯁꯤꯟꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯔꯛꯄꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯀ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯎꯅꯅꯕ ꯊꯧꯔꯥꯡ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗꯤ ꯎꯅꯒꯅꯤ꯫ ꯃꯍꯥꯛ ꯀꯩꯗꯧꯉꯩ ꯏꯝꯐꯥꯜꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯦ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯔꯝꯗ ꯅꯩꯅꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯆꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯕ ꯌꯥꯏ꯫ ꯇꯧꯕꯗꯗꯤ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯍꯜꯂꯛꯂꯒꯁꯨ ಮಿನಿಸ್ಟರ್ ꯑꯦꯛꯁꯄꯥꯟꯁꯟ ꯍꯥꯏꯕꯗꯨꯗꯤ ꯍꯦꯛꯇ ꯇꯧꯈꯤꯔꯣꯏꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ಮಿನಿಸ್ಟರ್ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕꯗ ꯐꯖꯗꯕ ꯑꯃꯁꯨꯡ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯣꯟꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯒꯗꯕꯗꯨ ꯌꯦꯡꯂꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ꯫ ꯅꯧꯅ ꯋꯥꯁꯛ ꯂꯧꯒꯗꯧꯔꯤꯕ ꯃꯤꯅꯤꯁꯇꯔ ꯇꯔꯦꯠ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯍꯥꯞꯆꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯑꯃꯈꯛ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕꯅꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯅꯤꯁꯇꯔ ꯍꯥꯞꯍꯟꯅꯤꯡꯉꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯗꯨꯒꯤ ꯃꯤꯈꯜ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯅ ꯃꯤꯈꯜ ꯑꯗꯨꯒꯤꯁꯨ ꯌꯦꯡꯂꯒ ꯃꯉꯣꯟꯗ ꯃꯤꯅꯤꯁꯇꯔ ꯐꯝ ꯍꯥꯟꯅ ꯊꯤꯟꯗꯣꯛꯄꯗ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯒꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯤꯄꯥꯏꯃꯨꯛ ꯑꯦꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯦꯜꯑꯦꯝ ꯈꯧꯇꯦꯅ ꯄꯥꯔꯇꯤꯗ ꯎꯠꯈꯤꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯀꯔꯝꯕꯗ ꯑꯃ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯇꯥꯡꯈꯨꯜ ꯀꯥꯡꯕꯨꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯍꯥꯞꯅꯅꯕꯁꯨ ꯈꯟꯅꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯊꯣꯛꯇ꯭ꯔꯒꯁꯨ ꯍꯥꯞꯀꯗꯧꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯑꯦꯟꯄꯤꯑꯦꯐꯇꯒꯤ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯦꯟꯄꯤꯑꯦꯐꯀꯤ ꯑꯦꯝꯑꯦꯜꯑꯦ ꯈꯥꯁꯤꯝꯕ ꯑꯁꯨꯝꯗ ꯑꯣꯏꯅ ꯄꯤꯔꯕ ꯌꯥꯏ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯃꯤꯅꯤꯁꯇꯔ 4 ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ 4 ꯑꯁꯤ ꯕꯤꯖꯦꯄꯤꯗꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯃꯤꯡ ꯄꯟꯅꯔꯤꯕꯁꯤ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯌꯥꯎꯔꯤ꯫ ꯁ꯭ꯄꯤꯀꯔ ꯇꯤꯈꯩ ꯁꯩꯇꯕ꯭ꯔꯇꯒꯤ ꯌꯦꯡꯂꯒ ꯃꯍꯥꯛ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄ ꯑꯃ ꯐꯪꯂꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯦꯝꯑꯦꯜꯑꯦ ꯑꯗꯨ ꯃꯌꯥꯡ ꯏꯝꯐꯥꯜ ꯏꯁ꯭ꯇꯀꯤ ꯑꯦꯝꯑꯦꯜꯑꯦ ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯔꯥꯎ ꯏꯁ꯭ꯇꯀꯤ ꯑꯦꯝꯑꯦꯜꯑꯦ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯑꯣꯏꯔꯕ ꯌꯥꯏ꯫ ꯊꯥꯡꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯃꯤꯡꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯟꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯅꯥ ꯀꯅꯥ ꯃꯤꯅꯤꯁꯇꯔ ꯍꯥꯄꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯔꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯀꯦꯖꯦꯁꯤꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯦꯝꯁꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯤꯁ ꯕꯤꯜꯗꯤꯡ ꯗꯥꯏꯂꯣꯒ ꯑꯁꯤꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯅꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯁꯨ ꯀꯩꯗꯧꯅꯨꯡꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯏꯟꯇꯔꯦꯁ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯃꯪꯐꯗ꯭ꯔꯕ ꯐꯤꯔꯦꯞ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯀ꯭ꯂꯤꯟꯇꯟ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 3 ꯁꯨꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯀꯨꯏꯅ ꯄꯨꯔꯛꯄ ꯉꯝꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯔꯣꯝ ꯄꯤꯌꯥꯔ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯔꯨꯑꯣꯏꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯂꯨꯆꯤꯡꯗꯨꯅ ꯍꯧꯈꯤꯕ ꯃꯥꯔꯆ 18ꯗ ꯒꯨꯋꯥꯍꯥꯇꯤꯗ ꯀꯦꯖꯦꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯦꯝꯁꯨꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯍꯥꯏꯔꯤ꯫ ꯀꯂꯝꯕꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯏꯕꯗ 63 ꯁꯤꯔꯦ, ꯀꯌꯥꯃꯔꯨꯝ ꯁꯣꯛꯂꯦ꯫ ꯈꯥ ꯊꯪꯕ ꯄꯨꯇꯨꯃꯥꯌꯣ ꯔꯤꯖꯟꯗ ꯀꯂꯝꯕꯤꯌꯥꯟ ꯃꯤꯂꯤꯇꯔꯤꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯕꯗ ꯃꯤꯑꯣꯏ 63 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 58 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯁꯣꯔꯁ ꯄꯜꯂꯗꯨꯅ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯀꯂꯝꯕꯤꯌꯥꯟ ꯑꯦꯔꯣꯁ꯭ꯄꯦꯁ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯔ ꯀꯥꯔꯂꯣꯁ ꯁꯤꯜꯚꯥꯅ ꯍꯥꯏ ꯄꯦꯁꯦꯟꯖꯔ 113 ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔ 11 ꯇꯣꯡꯕ C-130 ꯍꯔꯀꯨꯂꯤꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ꯫ ꯀꯂꯝꯕꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯨꯁꯇꯥꯚꯣ ꯄꯦꯇ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ 90 ꯍꯦꯟꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯑꯦꯌꯔ ꯐꯣꯔꯁ ꯀꯃꯥꯟꯗꯔ ꯐꯔꯅꯥꯟꯗꯣ ꯁꯤꯕꯥꯟꯗꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ 113 ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔ 11 ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯦꯗ꯭ꯔꯣ ꯁꯥꯟꯆꯦꯔꯅ ꯍꯥꯏ ꯂꯣꯛꯍꯤꯗ ꯃꯥꯔꯇꯤꯟꯅ ꯁꯥꯕ ꯍꯔꯀꯨꯂꯤꯁ C-130 ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯄꯦꯔꯨꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ UAE ꯂꯥꯟꯗ ꯌꯥꯎꯔꯒꯅꯤ꯫ ꯄꯔꯁꯤꯌꯥꯟ ꯒꯜꯐꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯤꯆꯪ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯛꯂꯤ꯫ ꯏꯔꯥꯟꯅ ꯃꯇꯝ ꯁꯥꯡꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯌꯨꯑꯦꯁꯀ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯂꯥꯟ ꯌꯥꯎꯁꯤꯜꯂꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯀꯤꯡ ꯐꯍꯗ ꯏꯌꯔꯕꯦꯁꯄꯨ US ꯂꯥꯟꯃꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯒꯤꯗꯃꯛ ꯔꯤꯌꯥꯗꯀꯤ ꯃꯊꯛꯇ ꯏꯔꯥꯟꯒꯤ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯃꯔꯣꯝꯗ UAEꯅ ꯇꯦꯍꯔꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀ꯭ꯂꯕ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯇꯦꯍꯔꯥꯟꯒꯤ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯈꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯅ USꯀ ꯑꯐꯕ ꯃꯔꯤ ꯊꯝꯅꯔꯤꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯒ꯭ꯌꯥꯁ ꯐꯤꯜꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯇꯦꯍꯔꯥꯟꯅ ꯈꯨꯠ ꯍꯟꯗꯨꯅ ꯃꯤꯗꯜ ꯏꯁꯇ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯅꯔꯖꯤ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯂꯗꯨꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ UAEꯅ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫